Manipur housing Leiriba preschool kids center Amadi franchise ki Makha Da Leiriba center Singi Chatna Kanglon Leingak na athuba matamda shemduna chatnahallu Chatna Kanglon yaodana hangliba center singda kupna yengshinba houragani haina Manipuri Students Federation MSF ki President Hijam Roshan na phongdorakli hirambasigi matangda ngasi kwakaitel thaunauzam laikai da leiba MSF ki head office da pangthokiba paugi mifam amada mahana makha tana hai National Education Policy NEP 2020 ki matung inna anoba mahai tampham sangda tamgada hiram sing amasung takpi tambibagi kanglon marik chumna semli adubu leingaki oina chana kanglon leitaba khagnatana leingaki ayaba yaudana mafam kayada pre-stage ki kids center singda pre-nursery nursery KG LKG amadi UKG gi mahai gi thak sing hapchinduna angang singda tambiri masi leingak amadi mari leinaba department singna athubada yengshingadabani amadi guidelines semduna chana hannaba honagadabani Integrated Child Development Services ICDS ki chana kanglon da yauriba package of service ki Taret Suba Point Preschool Education asi Preschool amadi Anganwadi Center singda mathau tawbagi mami uday. Maram asina hena chawkhatpa kunai amadi afaba mahai masingi thak ama purangnaba wakhalonda Chatna Kanglon yaudana hangdogliba center singi mathakta yengsilagani haina mahana makha taki. Kid center sing asisu koigi sendan lambi ki tapta koigi mapam khudimakta hangjalakpasini aduga somdana mu angawadi gi center sing कोई उबो फंगक्तबसिनी नसाई प्री स्कूल एजुकेशन दा कोई लाइरिबा सही अहुम दगिना सही तरुक पोक्ता माक नसाई प्री नर्सरी अदेगी नर्सरी केजी एलकेजी यूकेजी तमगदबा पेरेड अमखकनी मदुगी मतुंगदा माक कोई मथंग मनाउ नाइना मै क्लास 1 2 3 न काजगदबा कोई फ्रॉम अमखकनी अदुबु ngasiदी कोई किड सेंटर सिंग असि कोई येंगशिनबिदबा ममीदुनी कोई तारिबसि दुगा अंगांग सिंगुदा कोना कोई कईगुम्बा कोई फॉर्मल एजुकेशन अमा पुरकनबगी अमदी यूनिफॉर्म ओइबा एजुकेशन अमा लेहौद्रगदी अंगांग सिंगदा हेना खुदोंग थीबा नंगबदुनी अदुना MSF ना सिगी मतांगदा कोई येंगशिनबा होरगनी अदुगा लेंगांगनसु मरी लेनबा डिपार्टमेंटनसु हाइरिबा किड सेंटर सिंग असि कोई मियंग चंगबीबा मखोई गाइडलाइन अमा थंबीबा यूनिफॉर्म एजुकेशन अमा पुरकनबा होनबीबसे सि तंगाई फदबा मनी हाइना MSF की साइड की थमजे